Hello everyone, welcome back to my channel. Ngasi 1K gi harauba phongdokpa oina aikoi oja kunjabiari gi isei matek amatang haiba hitaba matau tamjaramge asia soiba yauragasu mayamna ngakpiu 1K jarokpagi ne na kandokpiu nungaiba nubaitaba Chatle taklamda yumda halakhi pukning nungsina bidai piramkhi thabal chonghawi wari saduna nungsi kanaga kujeng paloina chatle taklamda yumda halakhi pukning nungsina bidai piramkhi Lana laubi ki ningol pukningna warau zaki de aidi na taudo tabal chongbado haiki da bana tabal chongbado haiki da bana ningol khujeng pairam da bani chatle taklamda yumda halakhi pukning nungsina bidai piramkhi mayam loijare haita hitana saksa base mayam taningdrasu tabiyo haijari ngasidi mukbang natte adum nungaibo oina injang jo haubo natte mosuri hawai mosuri thongwani aduga loinana inaw amana umorok sabiroi ngamgadra ngamoidra ngde umorok pudi pange homendro konsang maibra kaino inauduna umorok tara sarawai yenge umorok se ke achaba ngamba mayam puno ko ai 1K jolak pasi yamna hainingai leitana nuaijai mayam puno pusu khuramjari loinana thagatpa phongdokjari yamna nungai ngasidi aduga loinana hauji ai chaba haujarage bayam jaudnadi ai tamtana kai obanga manate bayam amaga support tominasi bet comment tabogi mota sotari bamido aisin now dumaina amaga support tominaba ipa icha dumaina asi aija ningi mayang yufamda ahan bachakom sidi mayam gini oi supabani ipa ipan imai ben ichini now loi punamuk supabani
Umorokse loisalakpagi timing oibana khara piye sadi sai ai loina chaba ngamuna ba thagade mayam warau binu inausu inau charo ai ba inausu warau binu Umorokti khara leme adai ai chaba ngamjararoi mayam ngasi ge na video si swaidore sanjarage karigumba aina ngangiba isai sakibada soigiba langiba jawrasu mayam punamuna ngakpi waina haijari masi haraga mayam bye bye